थोकलिबा लान असे इंडिया लेंगांगना स्पॉन्सर तौरबदा चिंगनरे AAP मणिपुर स्टेट असिदा था मरी हेलकलबा कांगलुप की लान असे ngasi fawba laksinba ngamdaba asina lan asi India laingakna sponsor tawbra haibage chingnaba phawrakle haina Aam Aadmi Party AAP Manipur gi maikaidagi phongdorokle Manipur Press Club tangarang pangthokiba pawgi mifam amada Aam Aadmi Party Manipur gi coordinator Biswanath Thingnamna mathaki wafam asi phongdokladuna mahakna hai Manipur laingakna miyamda haidokpa yadaba thodang launa lan makha chathan bahai basisu laingaki pangdaba thawongne mahakna makha taraduna hai Manipur miyamgi demande mitaida atamnana satharagli balanda ase athuba matamda loisilhalu haibane laingakna haidokpa yadaba made miyamda khanganba yadaba nuclear weapon sabagi formula haido uhaiba natte ngahan famkiba state ki cabinet mifamda landaragli basi lebhanaba wareb amata lawkhidaba Manipur miyamgi laibak thibane center amasung state laingak anina thamoi sengna lan asi leban gi hairabade ngasi su adumak yai haiba thajai Delhi da ngahan hawdokhiba G20 mifamda hawdokpada thauramgi president gi warol da Prime Minister Narendra Modi na terrorism muthanaba malemgi leibaksingi pungning chingchinkhiba thagatle adubu Manipur da yellow mi mitai da kuki terrorist singna landaragli ba thawong ase terrorism natabra masi hana mukta laksinna ba honabiyo hainasu Biswanath Thingnamna makha takhe amaromda palel da leiriba Assam Rifles na micham miyam da onsinduna sathagiba thawong adu party asina akanba mawong da condemn tawwe micham miyam ngaknaba leiriba force asina misam da onsilaga nongmai kapsilakiba adu kuki terroristing thengnabada utpa thawna oiramlabade laibak asigi president da Assam Rifles pu medal pibi na ba Aam Aadmi Party na haizaragadabane Central Forcing na kauroidabade watona wanglaga kwakna phamde ihaiba sini haina su phongdokhe loina na Youth of Manipur na Manipur kannaba aina yaba thabak tawrakpada Aam Aadmi Party Manipur na sawat kani haina su Biswanath Thingnamna makha tana phongdokhe